Pan Northeast Political Platform Singnaba Fibam Hena Chesilhankre. One Northeast ki Khongthang asi Kanagumba mioi natraga group Amattada Singnaba Natte. Kholau tavi drava Northeast ki indigenous community sing punsinnavani haina Meghalaya gi Chief Minister Conrad ki Sangma phongdokre. Ti Pramotha Party na Sindhuna ngasi Tripura ki Agartala da leiba Swami Vivekananda Maidanda miyam gi apunbagi oiba rally ma pangthokre. Achoba rally da Meghalaya gi Chief Minister Conrad ki Sangma Ti Pramotha gi founder Pradyot Kishore Divarman, Assam People's Party ki founder Daniel Langthasa, Manipur Legislative Assembly ki Hanagi Speaker Iringmam Hemochandra, social activist RK Megan, BJP ki Hanagi National Spokesperson Mem Honlumo Kikon Amasung, Indian Gorkha Janashakti Front ki Luchingba Azay Edwards su Sarugyaki, Rally Eduda Miam da Wangang Latuna Meghalayagi, Chief Minister Conrad ki Sangma Hai. One Northeast ki Khongthang asinay koy masal gi marakta amataoina punsinnaba lambi ama yat pagaloina Northeast ki indigenous community singi miyang ya pamba pumba mapangal kallaga pauzel ama leipak asida pibangam gani amadi Kanagumba miyoy amatabu naitom tabagi wakhalon adu faholloy haiki Ti Pramotha gi founder Pradyot Kishore Divarman na phongdokhibada miyang ya punba rally asi pangthokna na hotnabada awaba kaya thengnake Congress amasung CPIM na athingba mata yaudana Agartala da rally pangthoke adubu Tiprasa Party na Sindhuna November 18 ta pangthokadaba rally asigi permission fangkide haina pendaba phongdoke rally aduda saruk yakhiba Manipur Legislative Assembly gi hanagi Speaker Iringbam Hemochandra na phongdokibada Tripura amasung Manipur asi mamangai matamdagi hauraga achetpa mari leinarei hairatuna mahaki apokpa Iringbam tompokna apunba Northeast amagi manglan sagalamba adubu singthaki Mahak na hai Northeast ki wang madalaiba miyoy sing na ikhoy bu Nagaland, Tripura, Manipur natraga Mizoram dagi lakpani hai na khanba ngamde madugi mahuta Northeast ki lakpani hai ba khaktamak khangli One Northeast platform mapum phaba matamda regional identity hena masak takpa ngamgani political power hengat hanbaga loinana Northeastern states sing da leiriba indigenous community sing na matam kuina dagi thengnariba khudongcha daba sing mai pak na bukhatpa ngamgani haike Social activist RK Megan na phongdokhibada Northeast state singda leiriba miyam gi oiba tongan pi issue sing leirabasu madubu nathairaga ikhoina matoina thengnagadaba issue asi karino haina khangdoktuna maduda mai onsin gadabani masida One Northeast ki platform asi khudongchaba pigani aikhoina magun leiba punsi mahing ama fangnana ba hotnagadabani haike Assam People's Party ki founder Daniel Langthasa amasung BJP ki hanagi national spokesperson Memhan Lumo Kipkon Nasu Northeast ki indigenous people na thengnariba khwaidagi khudong chadaba se khoi masal gi marakta tokhai tananaba yengthinaba masung identity manghanana hotnaba kaya asini haina nungnangba phongdokhe जब एक साथ होते हैं तब हमारा जो है शक्ति आगे आती है दोस्तों हमें साथ रहना है साथ काम करना है और साथ आगे बढ़ना है नॉर्थ ईस्ट का जो अलग अलग जनजाति और इंडिजिनस कम्युनिटी के समाज के लोग हैं हम एक आवाज में अगर इस सोच को हम आगे ले जाए मुझे विश्वास है कि जो भी चुनौती जो भी मुश्किलें हमारे सामने आएंगी एक साथ मिलकर हम उसका सामना करेंगे एक साथ मिलकर सामना करेंगे